Logi Cheirak Phanggani CM matup kakpagi thawong khangduna leiba ngamloi losi dikho Mamang thagi tara hundoida kuki khul oiriba lailon baifai dagi mamit amasung makhut pullaga faduna pukraba matung tha asigi kungi nungthilda asi bahakchang oina phangkiba pastor ani yauna nagami chamtaruk hatkibagi case investigation na chathava NIA da sinakre hairaduna minister oirabasu MLA oirabasu Maral Leiramba khudimak logi matung ina Cheirak Phanggani haina chief minister YKM Chana phongdokre wafam asi prime minister Narendra Modi luchingba NDA lengak na chahi tarani thoi mapung fana lengak pairakpa amadi prime minister na khwaidagi hena sangna thaupuba illegal prime minister oirakpada mari leinana ngasi chief minister gi secretariat ki davar hall da pangthokpa paugi mifam wafam asi paumi singna hangba wahangi pakhum piraduna chief minister na phongdokhibani paumi singi wahangi makha taba pakhumda mahang hai miyam na pendabagi lengakta demand kaya tawrakpa amadi lengakta tainaba haibasi mahausani adubu aikhoi khudimaki mathakta law leiri nagami cham taruk faraba matungda hatkibagi case thijinnaba NIA da sinakre Maral Leiramba khudimak MLA minister oirabasu logi matungna Cheirak Phanggani haiki kuki gi oirabasu mitei gi oirabasu amasung nagagi oirabasu lona yadaba mawongda khulai painariba kaya asi Ahmed Taudraba Fawada Manipur ing tappa laigadaba mande maram asina lona yadaba mawongda pairiba khulai sing faganaba lengakna secretary gi meeting kaya pangthokre hai amasung Ahmed taunaba khana nainaba honari Manipur da CRPF Cobra Battalion ani lakani tawambadu ahum oina laklagani masigi manungda amadi thunglare loinane state asigi lamit to meet Chusinanaba training kana chathari hairi amaromda Prime Minister Narendra Modi na luchinglakni ba laingak na chahi tarani thoi mapung farakpaga mari leinana union laingak na Manipur gi yaifana ba paikhalakpa thabak singbusu Chief Minister na nahawna na ningsingduna sinthaki Chief Minister na hai Manipur gi sanaroi singda lairiba matik mayai singi yenglaga laibak asigi ahanba oina National Sport University ama Prime Minister Narendra Modi gi liching makhada Manipur da hangdokle Manipur miyam na wana tanakiba ILP kumja English singaniga taramapanda December thadagi state asida chatna halakni masigi mathangta INC Infal Indian Navy da commission tawkhibana chingba achievement kya laikre Ziribam Tupul Infal gi railway line asi kumja English singaniga kunipan fawbada loshina ba pandam thamli haina su pawmishinda phongdokhi pawgi mifamda saruk yakiba deputy chief minister losi dikona hai handak nagami cham taruk faraba matungda tamthina hatkibagi thawong asi lenga kasu tawnari ba group amana chathakibani Nihat asida chenaba singi mathakta akan ba action laukhat pinaba Prime Minister Narendra Modi gi pukning chingsinki mibu faraba matungda hatokpa amadi matup kakpa thawong asi khangduna leiba ngamloi suda leiriba sing ningthina laksinduna Manipur da tangdulai taba puraknaba honagadabani state asigi miyam ing tappa pamjabani haujisu ing chikna hingba pamri haiki longne haiba sibu sports ki hub sports ki warehouse sports industry nena lawiba Manipur state asigi sanaroi singi mana Bharat piriba kugi credibility state sigi sanaroi singi piriba credibility mayam si yenga kanda Manipur da yananba Bharat ki wena kugi sports university national sports university ama piraktana kugi saliba sahi sigi December da infrastructure singdu loisalaga maduro hongchanda bagi thorang leiri loinana kugi Modi ji ne singba NDA government sina with 2019 da matam sarna dagi demand tawdur lakwa dumba ILP kugi khangudana bibidana Manipur da mitop masing heda kadobadagi chingaktok pinawa Chowa kanoma bibidi loinana kugi Indian Naval Service haijawatai kugi Indian Naval ship ta Impal lungthondana the state city capital chubu kugi sikthana biba loinana sarkar asina kugi Surajchandpur Medical College linkat pidana kugi
district sida medical college masing hegalan biba duga loinana